ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯇꯩꯗ ꯂꯥꯟꯗꯥꯔꯛꯄꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤ ꯆꯍꯤ ꯑꯃꯗ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯑꯣꯏꯕ ꯊꯧꯔꯝꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯟꯕꯤꯗꯨꯅ ꯗꯈꯤꯅꯥ ꯍꯩꯗꯥꯅꯕ, ꯂꯒꯥꯎ ꯁꯥꯟꯅꯕ ꯑꯃꯗꯤ ꯗꯤꯋꯥꯂꯤꯗ ꯕꯣꯝꯕꯨꯂꯥꯅꯆꯤꯡꯕ ꯊꯥꯕꯤꯗꯅꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯑꯦꯟꯗ ꯁꯣꯁꯤꯌꯦꯜ ꯑꯦꯗꯚꯥꯟꯁꯃꯦꯟꯠ (IPSA) ꯖꯤꯔꯤꯕꯥꯝ ꯕ꯭ꯔꯥꯟꯆꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯐꯨꯕꯥꯂꯥꯗ ꯃꯩꯇꯩ ꯄꯥꯉꯜ ꯗ꯭ꯔꯥꯏꯚꯔ ꯐꯨꯈꯤꯕ ꯂꯩꯇꯦ, ꯑꯊꯨꯕꯗ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯃꯩꯔꯥꯄꯥꯏꯕꯤ꯫ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯩꯇꯩ ꯄꯥꯉꯜ ꯗ꯭ꯔꯥꯏꯚꯔ ꯑꯃꯕꯨ ꯇꯝꯊꯤꯅ ꯐꯨꯕꯥꯂꯥꯗ ꯐꯨꯕꯤꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯀꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯗ ꯐꯣꯡꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯐꯨꯕꯥꯂꯥ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯀꯤ ꯃꯤꯍꯨꯠ ꯑꯣꯏꯅꯥꯝ ꯕꯕꯤꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯐꯨꯕꯥꯂꯥ ꯈꯣꯡꯅꯥꯡꯈꯣꯡꯗ ꯐꯨꯕꯥꯂꯥ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯀ ꯄꯥꯎꯃꯤꯁꯤꯡꯒ ꯎꯟꯅꯕ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯕꯕꯤꯇꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯐꯨꯕꯥꯂꯥꯗ ꯐꯨꯔꯛꯂꯦ ꯍꯥꯏꯅ ꯃꯦꯗꯤꯌꯥꯗ ꯄꯥꯎ ꯇꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯎ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯃꯩꯇꯩ ꯄꯥꯉꯜ ꯗ꯭ꯔꯥꯏꯚꯔ ꯑꯃꯗ ꯐꯨꯔꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯩꯇꯩ ꯄꯥꯉꯜ ꯈꯛꯇꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯃꯁꯦꯜꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯇꯤꯗꯤꯝ ꯂꯝꯕꯤ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 19ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯐꯨꯕꯥꯂꯥꯗ ꯊꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯐꯨꯕꯥꯂꯥꯒꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯈꯤ꯫ ꯁꯣꯛꯂꯕ ꯗ꯭ꯔꯥꯏꯚꯔꯅ ꯐꯨꯕꯥꯂꯥꯒꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯁꯛꯈꯪꯗꯕꯁꯤꯡꯗꯒꯤ ꯀꯟꯕꯤꯔꯛꯏ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯦꯗꯤꯌꯥꯗ ꯄꯥꯎ ꯇꯝꯂꯤꯕ ꯅꯠꯇ꯭ꯔꯒ ꯄꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯝꯕ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯁꯦꯡꯗꯣꯛꯄꯤꯔꯛꯎ, ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯄꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫